School chara kap kanu ko? Meow meow. Fire ma'am dadi. No walking distance oi banina adugi di yam nungaizare ai. Ma'am machanu chala sira? Nungsi tara mamada. Ini ko dagi yung chaga malauraga metle. Sigana kang soy laire. Kang soy sa haurani. Happy SAJIBU CHERAOBA. Happy SAJIBU CHERAOBA. Ma'am, how na chatharo hayo. How na chatharo. How na chatharo. Bye. Ahanbada siga leire kheer ama thonge chao kheer ni adugagi siga karona khabi ka chana da ngaure siga uti leire. You know just what you do to me. Hi everyone, ma'am kamai taunarige ma'am nungairamgani haina su thajai video se handak ti sungnam dare duna hanagi tha makhai mamhang da number video singse loi punjalaga SAJIBU numit ga thangatke haina loina edit tausan bani ma'am dum tapna yengminasi asi numit se ai ipam dei Guwahati halakpagi numit ni khakuina su laire ai ipam da do ai gai chanu piga dum pulap sitamada hipini do weather si su ko nong dum piti chuba numit oire halakpase sise next numit oidoni ma'am aina thajaramba tapta khara thajaramba singse loina nong chubani na yam thi phajaba oiramme aprajita ga se khudum mungtang ni sangame se pambi se tham ama makhai se ga phajana chauna leiga se phajana jom launa satle adugegi pambi singse gulab ka se loina pom leirame yam thi phajaba oiramme Chandramukhi ga su se loina shira bani abado amukka mai mapom tindoraktana loi shat leiramme adugegi khara di songe ko singdrabani na mapuna ising di haibi ai do singbati singdre asina amok numitugi oidorni nungdinda ai manabi lami aduga sinju madi sinju mayangni sinju chaninge ba moi sinju yam pame khoi metegi sinju haradi moi loizarabani dana sinju tauraga dum changanga tauraga khoi chaminare yam thi haurame du numitki sinju do Handak harni ada leirakpase ko yam thi nungai hana video sing already ma'am na chu khangam ganingi ai jumchang ka bagi chatpani ado asina amok hapta ama matungi oido hapta na te numin humni marini gi matungda oidoni aigi birthday su chakhare ba dugi aina macha manambani adugegi mathangi video clip sina amok ai Sunday numit siga mapase mapan chatoi rewa du chatringe da Sunday no makhatang phangwa siga mana chakhorasi ambo chatri banina base siga jingba se sabadai chatri ba saba hang badai dum chatre ba masu chatri na chakhorasi janba ying holusi ena mayam yam thina phajaba moi uraga hedi dinga se no shire pagari hedi sujam develop oiba dumaina ko bridge ka se nang na sana koi hana so di koiraga chatlam mani ama chalum bari taraga Krishna mandir kai chatpa matam da do haji pungama de hena chat changbalam ni da haji pungkhai 5 minutes ta jawre haji ti Good morning, ma'am. Kumai taurige video se khakora matungda ngasi semjere do yumda chalurba matungda tatarani di phare Guwahati da hale do chanupi gi admission taurabani na school ka da badi yate adona thama makhai mug leire yumda do first day ding asi school ka doise
Macano? Kayo na suido. School chara kap kadra. Kap ka ni. Kap ka no? School chara kap ka no ko? Nang ne mama na tipinda haubisu hape. Ajugegi nang school chalaga slider duga sanau ko. Shivansh ka tawraga sanau ko? Sanani. Mayam da hai tawra. Meow hi. Fire mayam da di. Chat na bay thok na bay tawrage pung mapan makai de hai bani. Na walking distance oi bani na adugi di yam nungai zare ay. Mayam macano chala sira. Nungsi tara mama da. Kapano ko? Kapano ko nang horen. Khangde ada yoro kari oi doi ba. No. Oh no. नहीं रोना है ठीक है कब पचा दे चलो इसिंग ना लोरे है इसकी दी कहीं नूने मकोंग थांग मकोंग उठा के चलो उठा के चलो Ichanupi thinna hale do labek phana yamdi kaphau de khara badi kappe ba ahama obani na do china noi ojaga dum sinarame aji yum hale mayam do aina asu ayuki breakfast to na khot na chakhare hajik barogi aina kai thongi adu mayam da ucharage siga ngari thumyakti ngari ni ko dege yong chaga ma lauraga metle Sigana kang soy laire, kang soy sa haurani. Kegi hawai si thongi mapadi anam bana ayukta hawai ka kegi ma boil kegi tan khara ka tawraga ne chai ba. Chak su thangali na silora ka ayukte gem chatri do charani. Da ma video se do makhata na dum yingmiyo. Nakarani yum da lay rubada yum sigi obostama loiramme lotion bada nahan lakpano mite lotion base sungloi loidri aduga pi nung su ngasi di suraroi nung sadi phajana saeba ngarang su kok thong ama pi sure do ngasi di suraroi ngasi gi weather sidi yeng halake mayam da su sa se yak ngai sare mayam phajana pi faradi phajana kangani do ngarang su pi mayam ama sure do na ngasi suraroi no makala kala surake sumaina weather se nungai ba ayukta na saraga ko nungthan nungdhin noramdai da kana kana nung churaga dum nungthang na dum nung chu ba se lotion ki ba dum ayuk nungdhin dum chu le ba sidi nungai te ba asiguma weather se pi nung jaha taha thabak tawrasu nungai ba Ma'am sajibu su kuiraktere do ma'am kai mathandakti kai mathen tawdoino akhoi sigadi ko Assam da leba anambadi sajibu numisiga Chakkambe ni Assam da leba anambadi ko akhoi gauro dharma ningwasingdo loina niramesh chayaba do niramesh ki mathen makoi khara tawrani do khang apa handak yum chalusi ena di haina bani do pa se sangaroi aba mapa dimapur da muk chakkani ai kharani ada thabak leena moi agi branch da thabak leena dimapur muk chakkani duna handak se yum da yawba phangaroi so ai ipam da khoi da dai macha nupa gi chawmba yawgani ena ada leigare no handak su yum da yawba phangaroi Hanakti ithanta oidori aiga ichanupi asiga sajibu se mapasu yauraroi kanam yaura khoi bani ta ni kesu kai de ko sajibu di chahi khudingi lakani mathang chahi di yum chatke hena di mapada hajite hai bani na jaha or su mathang chahi di sajibu jumda yaurasi na khan hapta amagi ta or su chalusi na lo mayam video se makha na dum namjarakke kuira matungda video se thangalak toini nim yengminasi mayam Changi ngasi first day of school ni Horen school la chala ka kap kanu ko Mayam ga sana Mama la nusita wala Moirang kari laikaino Kege kana imachano Moirang kari laikaino
हंगे नुंगाइब्रा स्कूल दा नुंगाइए ओ ये वाला नहीं लेके जा सकता है कल से ये इसमें लेके जाएगा ये स्कूल से दिया है ना स्कूल दे पी बसिना सिगा हापगा पुदोइबा हाँ हैप्पी सजीबू चेराओबा Happy SAJIBU CHERAOBA. CHERAOBA. मैम हाउ ना चाथरो हायो हाउ ना चाथरो Awana chataro. Bye everyone, welcome and welcome back to my channel. Ma'am, happy Sajibu to all of you. Sajibu lakpasiga ko chahi anoba lakpasiga awana puna mo koknarisi yam nungai na tik takai dana shogram dana yam nungai na pan basu oirashi ma'am ado ngasi se Sajibu numitsiga ko yumdadi yawo phangdare yumda hadi silchada yawo phangdare do aichatani ngasidi ado na mathen gase yamna tawdre do ama tani tawrise do kai kai na do myam do charake ahan bada siga leire kheer ama thonge chao kheer ni adugai gi siga karona khabi ka chana ga ngore siga uti leire uti se hauradra khangde mahi di kidang langai khatang ingharaga nang chalakani de siga kheer kaino salada ma leire angan ba ma leire asi tanida yam chawna tawdre khoi bani tanina mathin yam tawraga chaba su ngammaroi duna soida na bai sita haidi lai soida na bai khara dum tawjare mayam chanupida machano hairo happy Sajibu Cheraoba Happy SAJIBU CHERAOBA. kaino na ngangi do idhar dekh ke wala idhar dekh ke bolo happy Sajibu Cheraoba खा रहा है अच्छा 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 ओके बाय करो मैम दा Bye.